ꯌꯥꯝ ꯂꯨꯕ ꯄꯖꯜ ꯃꯌꯥꯝ ꯃꯔꯛꯇ ꯁꯤꯁꯨ ꯑꯃꯅꯦꯕ ꯂꯨꯕꯅꯤꯅ ꯑꯗꯨ ꯁꯣꯜꯕ ꯇꯧꯕꯗꯣ ꯃꯌꯥꯝꯗꯣ ꯇꯥꯟꯅꯩꯌꯦꯕ ꯇꯝꯕꯗꯣ ꯑꯩꯗꯤ ꯇꯟꯗꯕꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯇꯝ ꯐ꯭ꯔꯤ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯇꯝꯈꯤꯕꯅꯦꯕ ꯁꯣꯜꯕ ꯇꯧꯕꯁꯦ ꯑꯗꯨꯗ ꯁꯤ ꯁꯣꯜꯕ ꯇꯧꯕꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯔꯛꯄꯗ ꯃꯇꯝ ꯌꯥꯝ ꯁꯥꯊꯤꯅ ꯆꯪꯉꯦ ꯍꯩꯕꯗ ꯍꯩꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯁꯤ ꯀꯂꯔꯁꯤꯡꯁꯦ ꯃꯥꯒꯤ ꯑꯩꯅ ꯊꯤꯒꯠꯂꯨꯕꯗꯒꯤ ꯈꯪꯕꯅꯦꯕꯀꯣ ꯀꯂꯔꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯂꯩꯈꯥꯏꯈꯤ ꯇꯥꯔꯗꯤꯅꯦ 43 ꯀ꯭ꯋꯤꯟꯇꯤꯂꯤꯌꯟ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯖꯤꯕꯜ ꯀꯩꯅꯣꯁꯦ ꯃꯤꯛꯁꯁꯦ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯇꯧꯈ꯭ꯔꯗꯤꯀꯣ 43 ꯀ꯭ꯋꯤꯟꯇꯤꯂꯤꯌꯟ ꯍꯥꯏꯔꯗꯤ ꯃꯤꯂꯤꯌꯟ ꯕꯤꯂꯤꯌꯟ ꯀ꯭ꯋꯥꯇꯔ ꯌꯥꯝ ꯌꯥꯝꯃꯦꯕ ꯖꯤꯔꯣ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯅꯪ ꯉꯁꯥꯏ ꯌꯥꯝ ꯌꯦꯡꯅꯤꯡꯈꯤꯗꯅ ꯀ꯭ꯌꯨꯕꯁꯦ ꯌꯦꯡꯉꯣ ꯑꯣꯈꯥꯏꯔꯒ ꯌꯦꯡꯉꯣ ꯁꯣꯜꯕ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯍꯩꯇꯦ ꯑꯣꯈꯥꯏꯕꯗꯤ ꯍꯩꯕ꯭ꯔꯥ ꯑꯣꯈꯥꯏꯕꯗꯤ ꯐꯖꯅ ꯑꯣꯈꯥꯏꯔꯣ ꯑꯩꯅ ꯁꯣꯜꯕ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯆꯍꯤ ꯑꯃꯃꯝ ꯇꯥꯅ ꯑꯣꯈꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯥꯒꯤꯅꯤ ꯂꯩꯌꯣ ꯈꯔ ꯃꯨꯟꯅ ꯂꯩꯌꯣ ꯂꯣꯏ ꯂꯩꯌꯦ ꯅꯪ ꯑꯣꯜꯂꯦꯔ ꯃꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯑꯣ ꯃꯥ ꯑꯃꯨꯛ ꯑꯣꯜꯍꯜꯂꯣ ꯍꯥꯏ ꯅꯣꯏ ꯑꯍꯨꯝꯅ ꯂꯣꯏ ꯑꯣꯜꯂꯦ ꯌꯥꯔꯦꯀꯣ ꯁꯤ ꯁꯄ꯭ꯔꯤꯡ ꯌꯥꯎꯗꯦ ꯃꯦꯒꯅꯦꯠꯁꯨ ꯌꯥꯎꯗꯦ ꯂꯪꯁꯨ ꯌꯥꯎꯗꯦ ꯀꯩꯝ ꯌꯥꯎꯗꯦ ꯌꯥꯔꯕ ꯌꯥꯔꯦꯀꯣ ꯁꯤ ꯁꯣꯜꯕ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯂꯣꯏ ꯐꯛꯇꯣꯛꯑꯦꯗꯅ ꯑꯗꯨ ꯍꯥꯞꯆꯟꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯊꯝꯃꯦꯅ ꯁꯤꯗ ꯁꯄ꯭ꯔꯦ ꯄꯦꯟ ꯇꯧꯁꯟꯕ ꯀꯂꯔ ꯌꯦꯜꯂꯣ ꯄꯨꯂꯞ ꯁꯪꯖꯟꯕ ꯐꯥꯒꯤ ꯇꯧꯅꯦ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯎꯪꯉꯒ ꯁꯣꯜꯕ ꯇꯧꯒꯗꯧꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯤꯗꯤ ꯁꯣꯞꯅꯦꯕ ꯑꯁ ꯑꯩ ꯁꯤ ꯁꯣꯜꯕ ꯇꯧ ꯍꯩꯌꯦ ꯍꯥꯏꯔꯒ ꯎꯪꯕꯗꯨꯗꯤ ꯁꯣꯞꯅꯦꯕ ꯃꯦꯖꯤꯛ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯁꯤꯁꯦ ꯑꯩꯅ ꯁꯣꯜꯕ ꯇꯧꯒꯦꯅ ꯂꯩꯈꯥꯏꯔꯁꯨ ꯑꯗꯨꯝ ꯃꯤꯛꯁ ꯑꯗꯨꯝ ꯑꯣꯏꯅꯦꯕ ꯑꯣꯏꯗ꯭ꯔꯥ ꯂꯩꯈꯥꯏꯔꯁꯨ ꯑꯗꯨꯝ ꯃꯤꯛꯁ ꯑꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯦꯖꯤꯁꯤꯌꯥꯟ ꯑꯣꯏꯔꯗꯤ ꯑꯩ ꯃꯦꯖꯤꯛ ꯑꯁꯦꯡꯕ ꯍꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯋꯥꯈꯟꯗ ꯈꯟꯕꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯊꯥꯖꯕꯗꯣ ꯑꯩꯅ ꯁꯤ ꯀꯂꯔꯁꯤꯡꯁꯦ ꯈꯟꯗꯣꯏꯅꯦꯕ ꯒ꯭ꯔꯤꯟꯒꯤ ꯈꯟꯗꯣꯏꯅꯦ ꯋꯥꯈꯟꯗ ꯈꯟꯗꯣꯏꯅꯦꯕ ꯃꯨꯟꯅ ꯈꯜꯂꯅꯤ ꯃꯤꯠ ꯎꯏꯁꯜꯂꯀꯥꯟꯗ ꯁꯣꯜꯕ ꯇꯧꯔꯣ ꯑꯗꯨꯀꯥꯟꯗ ꯇꯧꯔꯝꯗꯣꯏꯅꯦꯕ ꯁꯣꯜꯕ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯨ ꯀ꯭ꯌꯨꯕꯁꯤꯗꯤ ꯀꯩꯝ ꯌꯥꯎꯈꯤꯗꯦꯗꯅ ꯑꯗꯨꯅꯤ ꯊꯥꯖꯔꯒꯗꯤ ꯑꯩꯅ ꯁꯣꯜꯕ ꯇꯧꯔꯣ ꯍꯥꯏꯗꯤ ꯇꯧꯔꯝꯕꯅꯤ ꯀꯥꯔꯠꯁꯦ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯕ ꯀꯥꯔꯠ ꯑꯣꯏꯔꯝꯃꯗꯤ ꯉꯛꯇꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯐꯔꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯅꯣꯏ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯣꯏꯔꯝꯗ ꯇꯥꯔꯗꯤ ꯑꯩ ꯄꯩꯁꯥ ꯄꯤꯒꯦ ꯌꯥꯔꯕ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯔꯝꯃꯅꯤ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯀꯥꯔꯠ ꯑꯃ ꯖꯦꯒꯤ ꯀꯔꯝꯕ ꯑꯩ ꯄꯩꯁꯥ ꯇꯤꯡ ꯇꯥꯔꯕ ꯖꯦꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯖꯦꯒꯤ ꯗꯥꯏꯃꯟꯗ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯄꯥꯏꯁꯦ ꯑꯗꯨ ꯄꯩꯁꯥ ꯇꯤꯡ ꯇꯥꯔꯦ ꯖꯦ ꯗꯥꯏꯃꯟꯁꯦ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯒꯦꯁꯦ ꯂꯨꯄꯥ ꯀꯨꯟ ꯂꯩ ꯌꯥꯅꯔꯁꯤꯀꯣ ꯑꯗꯨ ꯅꯪꯗꯤ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯝꯃꯅꯤꯗ ꯃꯦꯖꯤꯛ ꯉꯟꯕ ꯄꯩꯁꯥꯁꯨ ꯑꯩꯉꯣꯟꯗꯩ ꯂꯧꯕ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯁꯤꯗ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯑꯦ ꯁꯤ ꯒ꯭ꯂꯥꯁꯅ ꯇꯧꯔꯁꯨ ꯌꯥꯏꯑꯕꯀꯣ ꯁꯤꯒꯨꯝꯕ ꯀꯞꯅ ꯇꯧꯔꯦ ꯁꯤ ꯀꯞ ꯑꯃ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯀꯞ ꯄꯨꯔꯛꯏꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯤꯜꯒꯤꯒꯨꯝꯕ ꯑꯣꯏꯗꯅ ꯍꯥꯏꯒꯗꯣꯏꯁꯦ ꯀꯩꯅꯣ ꯌꯥꯎꯋꯦ ꯍꯥꯏꯔꯀꯅ ꯃꯦꯒꯅꯦꯠ ꯌꯥꯎꯋꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯌꯥꯎꯋꯦ ꯑꯗꯨ ꯁꯤ ꯐꯖꯅ ꯆꯦꯛ ꯇꯧꯔꯣ ꯌꯥꯔꯦꯀꯣ ꯐꯥꯏ ꯇꯧꯅ ꯐꯖꯅ ꯇꯧꯔꯣ ꯐꯖꯅ ꯆꯦꯛ ꯇꯧꯔꯣ ꯃꯅꯨꯡꯗ ꯇ꯭ꯔꯦꯞ ꯗꯣꯔꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯏꯂꯥꯁꯇꯤꯛ ꯃꯦꯒꯅꯦꯠ ꯀꯔꯤ ꯌꯥꯎꯕ ꯂꯣꯏ ꯌꯦꯡꯉꯣ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯌꯦꯡꯉꯣ ꯐꯖꯅ ꯌꯦꯡꯉꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯣꯀꯣ ꯑꯩ ꯇꯧꯗꯣꯏꯁꯦ ꯁꯤ ꯕꯣꯜꯁꯦ ꯁꯤ ꯀꯞꯁꯤ ꯃꯅꯨꯡꯗ ꯃꯔꯛ ꯃꯔꯛꯇ ꯍꯥꯞꯆꯟꯈꯤꯅꯦ ꯃꯔꯛ ꯃꯔꯛꯇꯅ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯝꯒꯅꯦꯕ ꯃꯔꯛ ꯃꯔꯛꯇꯅ ꯑꯩ ꯄꯣꯀꯦꯠꯇ ꯆꯪꯈꯤꯅꯦꯕ ꯅꯣꯏ ꯌꯦꯡꯗꯣꯏꯁꯦ ꯀꯩꯅꯣ ꯁꯤ ꯕꯣꯜꯁꯤꯅꯦꯕ ꯌꯥꯔꯦꯅ ꯁꯤꯁꯦ ꯃꯔꯛ ꯃꯔꯛꯇꯅ ꯀꯞ ꯃꯅꯨꯡꯗ ꯃꯔꯛ ꯃꯔꯛꯇꯅ ꯑꯩ ꯈꯨꯠꯇ ꯃꯔꯛ ꯃꯔꯛꯇꯅ ꯁꯤ ꯃꯈꯥꯗ ꯃꯔꯛ ꯃꯔꯛꯇꯅ ꯁꯤ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯃꯨꯛꯀ ꯇꯧꯒꯦ ꯑꯩꯅ ꯁꯤꯗ ꯄꯥꯏꯕ ꯃꯥꯜꯂꯒ ꯁꯤꯗ ꯄꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯀꯞꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯪꯁꯤꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯀꯞ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯥꯜꯂꯦꯅ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯗꯨꯅꯦꯕ ꯃꯨꯟꯅ ꯌꯦꯡꯉꯣꯀꯣ ꯅꯪ ꯍꯥꯞꯆꯔꯁꯦ ꯍꯥꯞꯆꯤꯜꯂꯣ ꯌꯥꯔꯦꯀꯣ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯀꯥꯏꯗ ꯌꯥꯎꯋꯦ ꯈꯨꯠꯇ ꯁꯤꯗꯔꯣ ꯑꯩ ꯁꯤꯗ ꯍꯥꯞꯄ ꯎꯍꯧꯗ꯭ꯔꯕ ꯑꯗꯣ ꯁꯤꯗ ꯇꯜꯍꯟꯒꯦꯁꯨ ꯌꯥꯏꯑꯕ ꯁꯤꯗꯩ ꯀꯥꯞꯄꯅꯤꯀꯣ ꯈꯨꯠ ꯁꯣꯝꯗ ꯂꯥꯜꯂꯅꯤ ꯁꯣꯝꯗ ꯂꯥꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯊꯥꯗꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯥꯔꯛꯇꯣꯏꯅꯦꯕ ꯎꯍꯧꯕ꯭ꯔꯥ ꯇꯥꯔꯛꯄꯗꯣ ꯎꯍꯧꯕ꯭ꯔꯥ ꯄꯥꯛ ꯇꯥꯔꯛꯇ꯭ꯔꯣ ꯎꯍꯧꯗꯤꯌꯦ ꯑꯁ ꯃꯨꯟꯅ ꯌꯦꯡꯉꯨꯁꯦ ꯌꯥꯔꯦꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯕꯣꯜꯁꯦ ꯁꯤ ꯂꯩꯕ꯭ꯔꯥ
ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯁꯤ ꯂꯩ ꯍꯥꯏꯕ ꯅꯪꯅ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯑꯂꯨꯁꯤꯗꯤ ꯎꯍꯧꯔꯝꯃꯔꯣꯏ ꯑꯂꯨꯁꯤ ꯎꯍꯧꯔꯝꯃꯔꯣꯏꯕ ꯕꯣꯜꯗꯨꯗꯤ ꯎꯍꯧꯋꯦꯕ ꯑꯂꯨꯁꯤ ꯎꯍꯧꯗ꯭ꯔꯦꯕ ꯑꯂꯨ ꯁꯦꯝꯕ ꯎꯍꯧꯗ꯭ꯔꯕ ꯑꯂꯨꯁꯦ ꯅꯣꯏ ꯑꯍꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯂꯨꯁꯤ ꯎꯍꯧꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯇꯤꯜꯍꯧꯁꯤ ꯎꯍꯧꯔꯝꯃꯔꯣꯏ ꯑꯁꯦꯡꯕꯅꯦ ꯍꯣꯔꯦꯟ ꯌꯦꯟ ꯊꯣꯡꯕꯗ ꯍꯥꯞꯄ ꯑꯁꯦꯡꯕꯅꯦ ꯌꯦꯡꯉꯨ ꯄꯥꯏ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦꯕ ꯁꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥꯅ ꯑꯁꯦꯡꯕꯅꯦ ꯌꯦꯡꯉꯨ ꯑꯁꯦꯡꯕꯅꯦꯅ ꯊꯥꯏꯀꯣ ꯑꯗꯨꯒ ꯁꯤ ꯑꯁꯦꯡꯕ ꯇꯤꯜꯍꯧꯅꯤ ꯑꯁꯦꯡꯕ ꯑꯗꯨ ꯁꯤꯗꯗꯤ ꯀꯩꯝ ꯌꯥꯎꯗꯦꯕ ꯑꯗꯨ ꯀꯩ ꯊꯣꯟꯁꯤꯒꯦ ꯁꯤꯗꯩ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯊꯣꯛꯂꯛꯁꯤꯔ ꯀꯣꯡ ꯉꯥꯎꯔꯅꯦ ꯑꯗꯣ ꯑꯩꯅ ꯎꯅꯤꯡꯉꯤꯁꯦ ꯅꯣꯏꯗ ꯀꯥꯔꯠ ꯑꯃ ꯑꯅꯤ ꯁꯤꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯤꯁꯤꯡ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯅꯣꯏꯁꯨ ꯀꯥꯔꯠ ꯂꯩꯇꯥꯔꯗꯤ ꯀꯥꯔꯠ ꯂꯧꯔꯣ ꯁꯨꯝꯕ ꯀꯥꯔꯠ 9 ꯂꯧꯔꯣ ꯅꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ 3 4 5 6 7 9 ꯀꯥꯔꯠ 9 ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯇ꯭ꯔꯤꯛꯁꯦ ꯌꯨꯝꯗ ꯌꯦꯡꯕ ꯃꯤꯁꯤꯡ ꯆꯞ ꯃꯥꯟꯅ ꯇꯧ ꯇꯥꯔꯗꯤ ꯃꯣꯏꯁꯨ ꯉꯛꯇꯣꯏꯅꯦ ꯆꯞ ꯃꯥꯟꯅ ꯇꯧꯗꯣꯏ ꯑꯗꯨꯗ 1 2 3 4 5 6 7 9 ꯅꯠꯇ꯭ꯔꯥ ꯑꯅꯤ ꯊꯥꯗꯈ꯭ರೆ 9 ꯁꯨꯔꯦ 1 2 3 4 5 6 7 8 ꯑꯅꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯐꯝꯃꯤꯕ ꯀꯩꯅꯣꯗꯣ ꯃꯈꯥꯗ ꯀꯥꯔꯠ 9 ꯂꯩꯔꯝꯒꯅꯦꯕ ꯂꯩꯕ꯭ꯔꯣ ꯍꯪꯒꯠꯂꯒ ꯇꯧ ꯀꯥꯔꯠ 9 ꯂꯩꯕ꯭ꯔꯣ ꯑꯗꯨ ꯍꯥꯏꯒꯠꯂꯣ ꯁꯤ ꯐꯝꯃꯤꯗꯣ ꯑꯗꯨ ꯍꯥꯏꯒꯠꯂꯣ ꯃꯁꯤꯡ ꯊꯤꯌꯣ ꯌꯦꯡꯗꯕꯤꯗ ꯃꯁꯤꯡ ꯊꯤꯌꯣ ꯁꯨꯃꯥꯏꯅ 1 2 ꯁꯨꯃꯥꯏꯅ ꯅꯈꯨꯠꯇ ꯑꯗꯨꯝ ꯊꯤꯌꯣ 9 ꯁꯨꯕ꯭ꯔꯣ ꯂꯩꯕ꯭ꯔꯥ ꯅꯪ ꯐꯝꯃꯤꯗꯤ ꯃꯈꯥꯗꯁꯨ ꯀꯥꯔꯠ 9 ꯂꯩꯕ꯭ꯔꯣ ꯂꯩꯕ꯭ꯔꯥ 9 ꯁꯨꯕ꯭ꯔꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯐꯝꯃꯤꯗꯤ ꯃꯈꯥꯗꯁꯨ ꯀꯥꯔꯠ 9 ꯂꯩꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯒ ꯌꯦꯡꯉꯣ ꯑꯣꯊꯣꯛ ꯑꯗꯨ ꯂꯩꯕ ꯀꯥꯔꯠ 9 ꯂꯧꯔꯕ ꯅꯣꯏꯁꯨ ꯑꯩꯅ ꯃꯣꯏꯅ ꯀꯥꯔꯠ ꯂꯧꯊꯣꯛꯉꯥꯏ ꯅꯣꯏꯁꯨ ꯀꯥꯔꯠ 9 ꯂꯧꯔꯣ ꯌꯨꯝꯗꯒꯤ ꯀꯥꯔꯠ 9 ꯑꯗꯣ ꯅꯪꯒꯤ ꯀꯥꯔꯠꯇꯣ ꯄꯥꯏꯔꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯄꯥꯏꯔꯣ ꯅꯣꯏꯅ ꯑꯗꯨꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯅ ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯦꯐ ꯁꯥꯏꯗꯇꯒꯤꯀꯣ ꯌꯥꯔꯕ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯐꯦꯟ ꯇꯧꯔꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯦꯐ ꯁꯥꯏꯗꯇꯒꯤ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠ third card from the left side 1 2 3 ꯁꯨꯃꯥꯏꯅ left side ꯑꯍꯨꯝꯁꯨꯕ ꯀꯥꯔꯠꯇꯣ ꯂꯧꯊꯣꯛꯀꯅꯣ ꯌꯦꯡꯍꯧꯔꯣ ꯁꯨꯃꯥꯏꯅ ꯌꯦꯡꯍꯧꯔꯣ ꯀꯥꯎꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯤꯡꯁꯤꯡꯍꯧꯔꯣꯕ ꯗꯣꯂꯤ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯑꯣꯜꯂꯣꯅꯦ ꯅꯪꯒꯤ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠꯇꯣ ꯅꯣꯏꯅꯤꯒꯤꯗꯨ ꯎꯠꯂꯛꯀꯅꯣ ꯅꯪꯒꯤꯗꯣ ꯑꯣꯜꯂꯣ ꯑꯍꯨꯝꯁꯨꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯤꯡꯁꯤꯡꯉ ꯂꯩꯌꯣꯀꯣ ꯌꯥꯔꯕ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠ ꯑꯗꯨ ꯂꯩꯔꯦ ꯖꯦꯛ ꯑꯣꯐ ꯍꯥꯔꯠ ꯌꯥꯔꯦ ꯑꯗꯨꯝ ꯊꯝꯃꯣ ꯑꯍꯨꯝꯁꯨꯕꯗ ꯑꯗꯨꯝ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔോ ꯑꯗꯨꯝ ꯊꯝꯃꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯅꯣꯏꯁꯨ ꯑꯍꯨꯝꯁꯨꯕꯗ ꯅꯤꯡꯁꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯨ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯑꯩꯒ ꯆꯞ ꯃꯥꯟꯅ ꯇꯧꯗꯣꯏꯅꯤꯀꯣ ꯅꯠꯇꯦ ꯑꯗꯨꯝ ꯊꯝꯃꯣ ꯑꯍꯨꯝꯁꯨꯕꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝ ꯇꯧꯗꯣꯏꯅꯦꯕ ꯑꯩꯒ ꯆꯞ ꯃꯥꯟꯅ ꯇꯧꯗꯣꯏꯅꯦꯕ ꯑꯍꯨꯝꯁꯨꯕꯗ ꯅꯤꯡꯁꯤꯡꯍꯧꯔꯣ ꯄꯥꯏꯔꯣ ꯁꯨꯃꯥꯏꯅ ꯌꯥꯏꯀꯣ ꯅꯪꯒꯤꯗꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯤꯕ ꯖꯦꯛꯀꯤ ꯍꯥꯔꯠ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯌꯦꯕ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯤꯕ ꯑꯩꯁꯨ ꯑꯍꯨꯝꯁꯨꯕꯗꯣ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯖꯦꯒꯤ ꯍꯥꯔꯠꯅꯦꯕ ꯖꯦꯒꯤ ꯂꯦꯐ ꯁꯥꯏഡ് ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯣ ꯀꯥꯎꯗꯅ ꯑꯍꯨꯝꯁꯨꯕꯗ ꯂꯦꯐ ꯁꯥꯏꯗꯇꯒꯤ ꯑꯍꯨꯝꯁꯨꯕꯗ ꯅꯪꯒꯤ ꯂꯦꯐ ꯁꯥꯏꯗꯇꯒꯤ ꯑꯍꯨꯝꯁꯨꯕꯗ ꯆꯨꯝꯕ꯭ꯔꯥ ꯅꯠꯇꯦ ꯑꯃꯈꯛꯇꯪ ꯌꯦꯡꯒꯗꯧꯅꯦ ꯑꯍꯨꯝꯁꯨꯕꯗꯨ ꯈꯛꯇꯪ ꯖꯦꯛꯀꯤ ꯍꯥꯔꯠꯅꯤꯀꯣ ꯌꯥꯔꯦ ꯄꯥꯏꯔꯣ ꯅꯣꯏꯁꯨ ꯄꯥꯏꯔꯣ ꯁꯨꯃꯥꯏꯅ ꯀꯥꯔꯠꯁꯨ ꯑꯗꯨꯒ ꯀꯥꯔꯠ ꯈꯨꯗꯤꯡꯃꯛꯀꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯥ ꯃꯃꯤꯡ ꯑꯃ ꯂꯩ ꯖꯦꯛ ꯍꯥꯏꯔꯒꯅ ꯖꯦꯛ ꯅꯪꯒꯤꯗꯨꯅ ꯅꯝꯕꯔ ꯑꯣꯏꯔꯝꯕ ꯌꯥꯏ 7 ꯍꯥꯏꯔꯗꯤ 7 ꯑꯣꯏꯗꯣꯏꯅꯦꯕ ꯅꯪꯒꯤꯗꯨꯅ 2 ꯑꯣꯏꯔꯝꯕ ꯌꯥꯏ 2 ꯑꯣꯏꯗꯣꯏꯅꯦ ꯃꯥꯏ ꯃꯃꯤꯡꯅꯦꯕꯗꯣ ꯃꯃꯤꯡꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯜ ꯇꯧꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯤꯁꯤ DAYA ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯦꯜ ꯇꯧ ꯑꯗꯣ ꯅꯪꯒꯤꯗꯨ ꯖꯦꯛꯅꯤꯗꯅ ꯅꯪꯒꯤꯗꯨ ꯖꯦꯛꯅꯤꯅ JACK ꯁꯤꯗ ꯇꯧꯔꯣ 오케이 다만인데고 아이긴 2네요고 1 2 sorry TWO 스마일 두고 아이엠 같은데 맞다 많이 타다겨 nangi tawro thamgra nangi tawro nangi card to spell tawro duga mathak thamo nangi tawro chaman nangi tawro mamin khangdi kaino hairone number 7 adu 7 tawro SEVEN 7 atai du thamo mathak ta nangi thamo ba amung pai khalo aduga khoi ming the middle name laibu maina ko Rumem Dolly Sharma aisu daya sama smaina middle name laibu mai moi su laiba moi di OF to ne off to ne ko OF aduga smaina thamo sama tor nang su OF of nang su tor OF adu mata ka thamo adu on pai kalo aduga mu last name do moi gi healthy diamond organa diamond heart organa heart clubs organa clubs spades organa spades nang ido kaino khangdabra amubra
ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯀ꯭ꯂꯕꯁꯅꯦꯀꯣ CLUBS ꯇꯧꯔꯅꯦꯕ ꯅꯪꯒꯤꯅ ꯍꯥꯔꯠ ꯅꯠꯇ꯭ꯔꯥ HEART ꯊꯝꯃꯅꯦ ꯌꯨꯝꯗꯁꯨ ꯇꯧꯕ ꯆꯞ ꯃꯥꯟꯅꯅ ꯌꯥꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯌꯦꯡꯉꯤ ꯃꯤꯁꯤꯡꯁꯨ ꯅꯣꯏꯁꯨ ꯑꯩꯁꯨ ꯀꯥꯔꯠ ꯑꯃꯠꯇ ꯃꯥꯟꯅꯗꯦꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯃꯥꯟꯅꯗꯦꯅ ꯀꯥꯔꯠꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯗꯤꯐ꯭ꯔꯦꯟ ꯇꯧꯋꯤꯅꯦ ꯑꯗꯨꯕꯨ ꯑꯃꯇꯪ ꯀꯃꯟ ꯑꯣꯏꯌꯦꯕ ꯑꯩꯈꯣই ꯃꯌꯥꯝꯗ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯋꯥꯍꯩ ꯑꯃꯇꯪ ꯀꯃꯟ ꯑꯣꯏꯌꯦꯕꯀꯣ ꯉꯁꯤꯒꯤ ꯃꯦꯖꯤꯛ ꯃꯦꯖꯤꯛꯀꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯏꯁꯦ ꯃꯦꯖꯤꯛ ꯇꯧꯔꯁꯦꯀꯣ MAGIC ꯅꯪꯁꯨ ꯇꯧꯔꯣ ꯃꯦꯖꯤꯛ ꯅꯪꯁꯨ ꯇꯧꯔꯣ ꯂꯣꯏ ꯇꯧꯔꯣ AGI ꯄꯥꯏꯔꯣ ꯑꯗꯣ C ꯁꯨꯕ ꯄꯥꯔꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯇꯧ ꯇꯥꯔꯒꯗꯤꯀꯣ ꯁꯤꯗꯣ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯇꯧ ꯇꯥꯔꯒꯗꯤꯀꯣ ꯁꯤꯗꯤ ꯑꯩꯒꯤꯅꯦꯕ ꯅꯪꯒꯤꯗꯤ ꯌꯦꯡꯉꯣ ꯆꯨꯝꯕ꯭ꯔꯣ ꯀꯦꯃꯦꯔꯥꯗꯣ ꯅꯪꯒꯤ ꯆꯨꯝꯕ꯭ꯔꯣ ꯅꯪꯒꯤ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯕ꯭ꯔꯣ ꯂꯣꯏ ꯆꯨꯝꯃꯕ ꯌꯨꯝꯗ ꯅꯣꯏ ꯈꯛꯇ ꯅꯠꯇꯦ ꯌꯨꯝꯗ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯆꯨꯝꯗꯣꯏꯅꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯀꯥꯔꯠꯇꯣ ꯆꯞ ꯆꯥꯅ ꯇꯥꯗꯣꯏꯅꯤ ꯁꯤ ꯀꯃꯥꯏꯅꯣ ꯑꯩꯁꯨ ꯉꯁꯤꯒꯤ ꯗꯥꯗꯥꯒꯤ ꯃꯦꯖꯤꯛꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕ ꯃꯦꯖꯤꯛ ꯑꯁꯦꯡꯕ ꯀꯩꯅꯣꯗ ꯔꯤꯌꯦꯜꯗ ꯎꯕꯁꯦ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯉꯛꯑꯦꯕ ꯑꯩ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯉꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯠ ꯃꯥꯡꯗ ꯑꯗꯨꯝ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯉꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯄ꯭ꯔꯄꯣꯖꯦꯜ ꯄꯤꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ Replay with the Sharma.